ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 4.5 ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯁꯦꯛꯃꯥꯏ ꯕꯖꯥꯔ ꯃꯌꯣꯟꯗ ꯂꯩꯖꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯦꯟ ꯄꯥꯛꯊꯣꯔꯛꯄꯗꯒꯤ ꯐꯖꯅ ꯁꯥꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯌꯨꯝꯗꯨ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯍꯦꯟꯖꯤꯟꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯕꯗꯁꯨ ꯉꯥꯏꯔꯤ, ꯂꯝꯖꯥꯎ ꯃꯆꯤꯟꯗ ꯍꯦꯛ ꯂꯩꯁꯜꯂꯨꯗꯅ ꯗꯁꯥ ꯇꯥꯔꯦ꯫ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯔꯦ, ꯏꯆꯥꯅꯨꯄꯥꯁꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯅꯤꯡꯕꯅꯤ꯫ ꯑꯗꯣ ꯌꯥꯔꯣꯏꯗꯣꯔꯤ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ ꯍꯧꯖꯤꯛꯄꯣ ꯁꯥꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯌꯨꯝꯁꯤꯕꯨ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯁꯦꯝꯒꯠꯄꯒ ꯆꯞ ꯃꯥꯟꯅꯗꯣꯔꯤꯅꯦ ꯇꯧꯔꯤꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕ ꯋꯥꯗꯨ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯁꯤ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯒꯤ ꯋꯥꯐꯝꯗꯣ ꯑꯩꯗꯤ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯑꯃꯨꯛ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯌꯨꯝꯁꯦ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯥꯏꯔꯤꯁꯤ ꯌꯨꯝ ꯇꯪꯈꯥꯏ ꯁꯨꯃꯥꯡ ꯇꯪꯈꯥꯏ ꯍꯥꯟꯅꯗꯒꯤꯒ ꯈꯔ ꯄꯤꯛꯄꯒ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯧꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯥꯏꯔꯤꯁꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤ, ꯃꯐꯝꯁꯦ ꯌꯣꯟꯊꯣꯛꯑꯝꯃꯁꯤ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯑꯆꯧꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯁꯨ ꯐꯖꯩ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯍꯥꯏꯁꯦ ꯂꯝꯁꯤ ꯌꯥꯝꯅ ꯄꯤꯛꯁꯟꯈ꯭ꯔꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯔꯛꯄꯗ ꯃꯤꯒꯤ ꯂꯝ ꯋꯥꯏꯔꯒ ꯄꯥꯡꯊꯣꯛꯄ ꯍꯥꯏꯗꯣ ꯊꯣꯛꯂꯔꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯤ ꯁꯨꯃꯥꯏꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯨꯕꯅ ꯐꯔꯦ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯗꯤ ꯃꯐꯝ ꯍꯣꯡꯗꯨꯅ ꯆꯠꯄ ꯍꯥꯏꯔꯤꯁꯤ ꯀꯌꯥ ꯄꯥꯝꯖꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯗꯥꯏꯗꯩ ꯀꯅꯥꯅ ꯍꯧꯖꯤꯛꯄꯨ ꯂꯝ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯤꯔꯨꯗꯣꯔꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ, ꯂꯝꯒꯤ ꯂꯝ ꯉꯥꯛꯇꯅꯤ, ꯑꯩꯅ ꯐꯪꯅꯕ ꯅꯣꯡ ꯅꯤꯅꯤꯗ ꯊꯤꯔꯛꯀꯦ, ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ꯫ ꯂꯨꯔꯤꯗꯤ ꯃꯐꯝꯁꯦ ꯂꯩꯕꯤꯅꯕ ꯃꯤꯁꯤꯅꯤ, ꯑꯗꯨꯅ ꯃꯐꯝꯁꯦ ꯍꯥꯟꯅ ꯂꯧꯕꯤꯅꯕ ꯃꯤ ꯍꯥꯟꯅ ꯊꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯩꯕꯤꯅꯕ ꯃꯤꯕꯨꯗꯤ ꯂꯩꯅꯦ꯫ ꯊꯥꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯅꯣꯡꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯐꯝ ꯄꯥꯝꯃꯤ, ꯂꯝꯕꯦꯟ ꯂꯝꯖꯥꯎ ꯁꯣꯔꯣꯛꯀ ꯇꯥꯏꯅꯅ ꯂꯩꯕ, ꯃꯥꯗꯤ ꯗꯨꯀꯥꯟꯒꯨꯝꯕ ꯍꯣꯇꯦꯜꯒꯨꯝꯕ ꯐꯝꯅꯤꯡꯉꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯐꯝꯁꯤ ꯃꯉꯣꯟꯗ ꯂꯧꯔꯒꯦꯔꯥ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯗꯤ ꯄꯥꯝꯕꯗ ꯉꯛꯈ꯭ꯔꯅꯤ꯫ ꯍꯟꯗꯛꯇ ꯄꯦꯟꯁꯤꯟ ꯆꯠꯈꯤꯕꯒꯤ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯏꯪꯈꯣꯜ ꯑꯃ ꯂꯧꯔꯒ ꯗꯨꯀꯥꯟ ꯍꯣꯇꯦꯜꯒꯨꯝꯕ ꯑꯃ ꯐꯝꯅꯤꯡꯉꯤ, ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯇꯧꯐꯝ ꯈꯪꯉꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯪꯒꯦ ꯌꯥꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯔꯦꯅꯦ ꯇꯧꯗꯣꯏꯕ ꯊꯕꯛꯁꯤ, ꯑꯩꯅ ꯏꯪꯈꯣꯜ ꯑꯅꯧꯕ ꯑꯃ ꯌꯦꯡꯉꯛꯑꯒꯦ, ꯕꯕꯥꯅ ꯏꯪꯈꯣꯜꯁꯤ ꯌꯣꯟꯅꯕ ꯍꯣꯠꯅꯕꯤꯔꯣ, ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥ ꯍꯥꯏꯕꯨ ꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯅꯄꯥ ꯅꯆꯥ ꯇꯥꯟꯅꯔꯒ ꯇꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯅ ꯏꯪꯈꯣꯜꯗꯣ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯪꯈꯣꯜꯗꯣ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯐꯪꯉꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯥꯏꯗꯣ ꯏꯪꯈꯣꯜꯁꯨ ꯌꯥꯝꯅ ꯍꯣꯡꯉꯤ, ꯑꯗꯨꯒ ꯃꯐꯝꯗꯣ ꯌꯥꯝꯅ ꯄꯨꯂꯥꯞ ꯂꯥꯞꯄ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯂꯩꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯂꯝ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯑꯩꯅ ꯂꯧꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯌꯣꯟꯊꯣꯛꯑꯝꯃꯤ꯫ ꯑꯊꯨꯕꯗ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯏꯪꯈꯣꯜ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯥꯒꯠꯂꯛꯑꯝꯃꯤ꯫ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ, ꯕꯤꯖꯣꯏ ꯏꯇꯥꯎꯕꯤ ꯀꯩꯅꯣ ꯃꯅꯨꯡ ꯆꯪꯁꯟꯅ ꯏꯪꯈꯣꯜ ꯂꯧꯔꯤꯁꯤꯕꯣ, ꯈꯤꯇꯪ ꯃꯆꯤꯟ ꯋꯥꯏꯗ ꯂꯧꯕ ꯌꯥꯗ꯭ꯔꯣ, ꯄꯩꯁꯥ ꯍꯥꯏꯔ ꯄꯥꯏꯗꯕꯁꯨ ꯅꯠꯇꯦ, ꯍꯣꯏ ꯌꯨꯝꯁꯤꯕꯨꯗꯤ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯒꯤ ꯌꯨꯝꯗꯒ ꯄꯨꯂꯥꯛ ꯂꯥꯛꯆꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ, ꯑꯗꯨꯒ ꯊꯨꯁꯨ ꯌꯥꯝꯅ ꯊꯨꯏ, ꯈꯪꯍꯧꯗꯦ ꯅꯪꯒꯤ ꯌꯨꯝꯁꯤ꯫ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗ ꯑꯍꯤꯡ ꯑꯃꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯂꯩꯋꯥ ꯃꯇ꯭ꯔ ꯁꯣꯜꯂꯒ ꯁꯥꯏ ꯍꯥꯏꯗꯣ ꯅꯪꯒꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯨꯕ ꯈꯪꯗꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯌꯨꯝꯁꯦ ꯈꯔꯕꯨꯗꯤ ꯃꯅꯨꯡ ꯆꯪꯉꯤ, ꯃꯁꯤ ꯃꯔꯝ ꯑꯃꯒꯤꯅꯤ, ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯁꯣꯔꯣꯛ ꯃꯆꯤꯟ ꯂꯝꯖꯥꯎꯗ ꯂꯩꯁꯤꯜꯂꯨꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯛꯄꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯅꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯍꯟꯗꯛꯇꯤ ꯃꯐꯝꯁꯦ ꯈꯔ ꯃꯅꯨꯡ ꯆꯪꯕ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯇꯧꯈꯤꯕꯅꯤ꯫ ꯍꯣꯏ ꯌꯨꯝꯁꯤ ꯊꯨꯕꯨꯗꯤ ꯈꯔ ꯊꯨꯝꯃꯟꯈ꯭ꯔꯦ ꯑꯩꯒꯤꯁꯤ, ꯃꯁꯤꯗ ꯑꯩꯁꯨ ꯀꯨꯞꯅ ꯁꯦꯟꯅꯔꯕꯅꯤ, ꯍꯥꯊꯨ ꯍꯥꯊꯨ ꯍꯌꯦꯡꯋꯥꯏ ꯕꯦꯔꯥ ꯀꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨ ꯏꯟꯖꯤꯅꯤꯌꯔ ꯇꯥꯟꯅꯔꯒ ꯁꯥꯕ ꯌꯨꯝꯅꯤ,
ꯑꯗꯨꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯀꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯊꯨꯕꯗ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯁꯥꯕ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯗꯨꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯊꯥꯖꯜꯂꯦ, ꯑꯗꯨꯗ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯥꯗꯨ ꯅꯨꯄꯥ ꯑꯃꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯈꯣꯏꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯂꯣꯏꯁꯟꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯊꯨꯕꯗ ꯕꯕꯥ ꯏꯃꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯥꯟꯖꯤ ꯌꯦꯡꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯍꯣꯡꯖꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯍꯣꯡꯉꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯍꯟ ꯑꯣꯏꯔꯛꯑꯕꯅꯤꯅ ꯏꯪꯈꯣꯜꯁꯨ ꯀꯣꯏꯅꯤꯡꯉꯛꯑꯦ, ꯑꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯅꯕ ꯂꯝ ꯖꯒꯥꯁꯨ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯅꯤꯗꯣ ꯍꯔꯥꯎꯖꯩ꯫ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝ ꯂꯦꯞꯅꯔꯒ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯃꯥꯁꯦ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯦꯡꯕ ꯆꯪꯈꯤꯕꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅ ꯑꯐꯕ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯃꯥꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯕꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯄꯨꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯦ ꯑꯅꯤ ꯂꯩ ꯄꯣꯛꯃꯤꯟꯅꯕ, ꯃꯈꯣꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯏꯆꯦ ꯑꯅꯤꯗꯨꯒ ꯇꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯨꯊꯤ ꯌꯦꯡꯕꯗ ꯏꯃꯨꯡꯁꯦ ꯊꯧꯗꯣꯛ ꯑꯍꯨꯝ ꯇꯥꯜꯂꯨ ꯍꯥꯏꯗꯨꯅ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯔꯒ ꯁꯨꯃꯥꯡꯂꯥ ꯑꯃ ꯇꯥꯊꯣꯛꯎꯁꯨ ꯍꯥꯏ꯫ ꯑꯗꯨ ꯅꯣꯏ ꯍꯜꯂꯛꯑꯒ ꯇꯧꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯄꯥꯟ ꯂꯝꯗ ꯏꯃꯥ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯑꯩꯅ ꯏꯆꯦ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯀꯨꯊꯤꯗꯣ ꯕꯕꯥ ꯏꯃꯥꯒꯤꯁꯨ ꯌꯦꯡꯉꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯒꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯀꯨꯊꯤꯁꯤ ꯌꯥꯝꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯏꯆꯦ ꯑꯅꯤꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯩ꯫ ꯃꯄꯥꯟ ꯂꯝꯗ ꯏꯃꯥꯁꯦ ꯀꯟꯅ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯃꯥꯁꯦ ꯑꯗꯨꯝ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯥꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯁꯤꯗ ꯄꯨꯊꯔꯒ ꯏꯃꯥꯁꯦ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕꯗ ꯑꯩꯁꯨ ꯊꯋꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯟ ꯊꯨꯝ ꯐꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯏꯃꯥ ꯂꯩꯈꯤꯗꯕꯗꯨꯗ ꯁꯨꯝ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯗ ꯊꯛꯇꯗꯅ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯖꯜꯂꯛꯏ꯫ ꯏꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯏꯃꯥꯒꯤ ꯐꯤꯔꯣꯏ ꯁꯣꯟꯗ꯭ꯔꯤ ꯐꯥꯎ ꯌꯩꯊꯣꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯁꯨꯝ ꯌꯨꯝꯗ ꯃꯇꯣꯝꯗ ꯂꯩꯕꯗꯨꯗ ꯑꯩꯅ ꯏꯆꯦ ꯑꯅꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣꯃ ꯃꯇꯝ ꯈꯔ ꯑꯩꯒꯤꯁꯤꯗ ꯂꯩꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯝ ꯆꯠꯊꯣꯛꯄꯒ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯕꯕꯥ ꯃꯇꯣꯝꯗ ꯂꯩꯕꯗꯣ ꯕꯕꯥꯁꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯄꯤꯛꯁꯜꯂꯦ꯫ ꯏꯃꯥꯒ ꯂꯩꯈꯤꯗꯕꯒ ꯑꯗꯨꯅ ꯕꯕꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯏꯆꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯁꯤꯗ ꯂꯩꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯟꯗꯤ ꯃꯅꯦꯝ ꯃꯀꯨ ꯂꯤꯡ ꯂꯥꯎꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯂꯩꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯏꯆꯦ ꯑꯍꯟ ꯑꯣꯏꯅ ꯁꯤꯗ ꯃꯆꯥꯁꯤꯡꯒ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯕꯒ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗ ꯑꯩꯁꯦ ꯀꯥꯔꯒ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯑꯒ ꯁꯨꯝ ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯦ ꯈꯔ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤ ꯃꯔꯤ ꯑꯗꯥꯏꯗ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯤꯠꯁꯤꯗ ꯑꯩꯅ ꯃꯁꯦꯡ ꯃꯔꯥꯡꯗꯧꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯑꯍꯥꯟꯕꯗ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯕ ꯃꯥꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯃꯤꯔ ꯂꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ ꯃꯈꯣꯏ ꯃꯉꯥꯃꯨꯛ ꯁꯨꯏ꯫ ꯏꯅꯦꯝ ꯅꯦꯝꯃꯒ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯑꯒ ꯃꯐꯤ ꯊꯣꯡꯗꯅꯁꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯗ ꯆꯠꯂꯒ ꯂꯩ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤꯗꯅ ꯃꯈꯥꯗ ꯑꯩꯁꯦ ꯄꯨꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯃ ꯄꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯗꯅ ꯏꯪꯈꯣꯜꯂꯣꯝꯗ ꯑꯩꯁꯦ ꯁꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯄꯨꯡꯁꯨ 12 ꯈꯔ ꯍꯦꯜꯂꯕ ꯃꯇꯝꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯃꯊꯛꯇꯒꯤ ꯎꯔꯛꯈꯤꯕ ꯃꯄꯥ ꯑꯗꯥꯏꯗꯨꯗ ꯑꯩꯅ ꯁꯨꯝ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯗꯥꯏꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯍꯤꯡꯒꯥꯏ ꯃꯅꯝ, ꯑꯄꯨꯝ ꯑꯁꯥ ꯃꯅꯝꯒꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯅꯝꯃꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯝꯃꯒ ꯀꯣꯟꯅꯗꯤ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯩꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯌꯥꯎꯔꯤ꯫ ꯃꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯍꯦꯛ ꯀꯞꯄꯛꯄꯗ ꯃꯄꯥꯟꯗ ꯑꯉꯥꯡ ꯃꯆꯥ ꯈꯔꯁꯨ ꯃꯦꯡ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ? ꯃꯅꯨꯡꯗ ꯀꯞꯄꯤꯕ ꯑꯉꯥꯡꯁꯤꯗꯤ ꯏꯆꯦꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯣ ꯃꯄꯥꯟꯗ ꯀꯞꯄꯤꯁꯤꯅ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯇꯥꯡꯗꯨꯗ ꯑꯗꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡꯁꯨ ꯑꯃꯨꯛ ꯄꯨꯀꯞꯇ ꯀꯝꯅꯔꯛꯏ꯫ ꯏꯁꯥꯗ ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯀꯤꯗꯕꯗꯨ ꯅꯨꯃꯤꯠꯇꯨꯗ ꯀꯩꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯆꯦꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯁꯨ ꯑꯩꯅ ꯆꯪꯁꯜꯂꯒ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯀꯞꯄꯤꯗꯤ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯇꯨꯝꯃꯝꯕꯗꯒꯤ ꯄꯨꯀꯞꯇ ꯀꯞꯄꯛꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯇꯨꯝꯕ ꯂꯥꯏꯔꯤ ꯃꯤꯠꯁꯤꯗ ꯀꯩꯅꯣ ꯄꯨꯗ ꯎꯔꯒ ꯂꯩꯔꯦ꯫
ꯑꯗꯣ ꯌꯨꯝ ꯑꯣꯟꯅꯕꯁꯤꯗ ꯀꯞꯄꯤꯖꯥꯔꯣ ꯑꯉꯥꯡꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯣꯏꯔꯝꯃꯣꯏꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯀꯞꯄ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯎꯔꯛꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯀꯨꯝꯕ ꯏꯆꯦꯗ ꯇꯝꯃꯝꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯤꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯃꯣꯟ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯃꯄꯥꯟꯗ ꯀꯞꯄꯤꯁꯤ ꯃꯁꯤ ꯀꯅꯥꯒꯤ ꯑꯉꯥꯡ ꯃꯆꯥꯅꯣ? ꯑꯩꯈꯣꯏꯁꯤꯁꯨ ꯀꯞꯄꯗ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ರೆ ꯉꯁꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯑꯗꯨ ꯏꯆꯦꯒꯤ ꯑꯉꯥꯡꯗꯨꯅ ꯀꯞꯄꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯖꯥꯔꯣ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯄꯨꯀꯞꯇ ꯀꯞꯄꯤꯁꯤꯅꯤ꯫ ꯑꯗꯣ ꯃꯄꯥꯟꯗ ꯀꯞꯄꯤꯕ ꯑꯉꯥꯡꯁꯤ ꯃꯤꯒꯤ ꯌꯨꯝꯗꯒꯤ ꯃꯥꯟꯗꯦ꯫ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯟꯁꯤ ꯇꯥꯏ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯀꯞꯄꯗꯧꯅ ꯇꯥꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯪꯖꯜꯂꯛꯄꯗꯨꯗ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯉꯥꯡ ꯀꯞꯄꯗꯨꯗ ꯇꯨꯝꯕ ꯌꯥꯗꯕ ꯃꯥꯜꯂꯤ꯫ ꯍꯧꯒꯠꯂꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯪꯉꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯆꯤꯟ ꯅꯄꯥ ꯇꯨꯝꯗ꯭ꯔꯒꯗꯤ? ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯁꯤꯅ ꯀꯞꯄꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯏꯆꯦꯅ ꯑꯃꯨꯛ ꯕꯕꯥ ꯈꯪꯗꯦ ꯅꯍꯥꯟꯈꯩꯗꯤ ꯇꯧꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯦꯝꯃꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯀꯞꯄꯤ ꯀꯔꯤ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯃꯩ ꯆꯪꯈꯠꯂꯒ ꯕꯕꯥꯅ ꯏꯆꯦꯒꯤ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯌꯥꯝꯅꯗꯤ ꯅꯛꯁꯟꯗꯦ ꯂꯥꯞꯇꯛꯅ ꯍꯨꯝꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯍꯦꯛ ꯑꯣꯛꯊꯣꯛꯈꯤꯕꯒ ꯑꯉꯛꯄꯅꯤꯀꯣ ꯏꯆꯦꯒꯤ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯀꯞꯄꯝꯕꯗꯣ ꯆꯞ ꯂꯦꯞꯈꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯈꯔꯁꯨ ꯃꯦꯡ ꯀꯞꯄꯝꯕꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯍꯤꯡꯗꯣ ꯉꯁꯥꯏ ꯂꯥꯡꯉꯝꯕꯁꯤꯡ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯌꯥꯝꯃꯤ꯫ ꯑꯗꯥꯏꯗ ꯀꯞꯄꯝꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯅꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯀꯩꯅꯣꯝꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗꯨꯒꯤꯁꯨꯅꯤ ꯏꯆꯦꯒꯤ ꯃꯆꯥ ꯑꯄꯤꯛꯄꯁꯤꯅ ꯀꯞꯄꯤꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯇꯨꯝꯅꯔꯣ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯄꯨꯡ ꯊꯦꯡꯉꯦ ꯇꯨꯝꯅꯔꯣ ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯤ ꯏꯆꯦꯅ ꯏꯕꯨꯡꯉꯣ ꯊꯥꯎꯗ ꯆꯥꯔꯦ ꯑꯩꯈꯣꯏꯁꯦ ꯕꯕꯥꯁꯤ ꯃꯁꯥ ꯐꯔꯔꯣꯏ, ꯑꯆꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯈꯔ ꯆꯥꯁꯤꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯏꯆꯦ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ, ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯊꯈꯩ ꯄꯥꯜꯂꯤꯕꯅꯤ, ꯑꯁꯤ ꯑꯃꯠꯇ ꯆꯥꯕꯤꯗ꯭ꯔꯤ ꯏꯆꯦ ꯅꯪ ꯆꯪꯉꯒ ꯆꯥꯅꯤꯡꯕ ꯍꯦꯛꯎꯁꯨ, ꯀꯣꯕꯤꯒꯗꯣ ꯐꯨꯜ ꯂꯣꯏꯅ ꯀꯥꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯗꯦ ꯊꯣꯡꯉꯨꯅꯨ, ꯋꯥꯅꯕꯗꯤ ꯍꯦꯛꯎꯅꯨ, ꯑꯔꯩꯕ ꯑꯃ ꯑꯗꯨꯝ ꯊꯣꯡꯖꯜꯂꯨ, ꯍꯋꯥꯏꯁꯨ ꯂꯩꯕꯗꯥꯏ ꯑꯗꯨ ꯊꯣꯡꯖꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯅ ꯑꯃꯨꯛ ꯕꯕꯥ ꯁꯨꯝ ꯊꯥꯎꯗ ꯆꯥꯕꯗꯣ ꯕꯕꯥ ꯍꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯏ ꯍꯛꯆꯥꯡ ꯐꯔꯔꯣꯏ ꯇꯧꯕꯅꯤ, ꯑꯗꯣ ꯕꯕꯥꯅ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩ ꯕꯕꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯏꯃꯥ ꯂꯩꯔꯤꯉꯩ ꯕꯕꯥꯁꯤ ꯊꯥꯎꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯏꯃꯥꯒ ꯃꯥꯒꯅ ꯀꯣꯏꯖꯔꯤꯕ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤ ꯕꯕꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯕꯕꯥꯅ ꯏꯪꯈꯣꯜꯁꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤ ꯅꯣꯡꯃꯇ ꯃꯅꯥ ꯑꯃꯐꯥꯎ ꯊꯜꯂꯝꯗꯦ, ꯆꯥꯁꯤꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯩꯁꯨ ꯏꯪꯈꯣꯜꯁꯤ ꯀꯩꯗꯧꯔꯕꯅꯣ ꯅꯤꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ, ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯥꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯑꯣꯟ ꯑꯣꯟꯕꯗꯧꯅ ꯇꯧꯏ꯫ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯗꯣ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯝꯃꯣꯏꯗꯕꯅꯤ, ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕꯗꯣ ꯃꯥ ꯃꯁꯥꯒꯤ ꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕ ꯃꯥꯟꯗꯦ, ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯗꯗꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯃꯩ ꯃꯀꯣꯛ ꯑꯃꯇ ꯁꯝꯅꯗꯦ, ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯈꯤꯗꯕꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯅ ꯅꯥꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯍꯥꯟꯅ ꯄꯨꯈꯠꯂꯨꯔꯤꯗꯣ ꯃꯗꯨ ꯁꯣꯏꯔꯕ ꯃꯥꯜꯂꯤ, ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯝꯒꯗꯕꯅꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯥꯅ ꯑꯃꯨꯛ ꯗꯗꯥ ꯃꯇꯝꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤ, ꯁꯨꯝ ꯋꯥꯐꯝꯗꯣ ꯗꯗꯥꯅ ꯗꯣꯛꯇꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯒ ꯏꯃꯥꯗꯣ ꯀꯟꯕ ꯉꯝꯍꯧꯗꯕꯗꯨꯗ ꯍꯥꯏꯖꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯗꯣꯛꯇꯔꯅ ꯌꯦꯡꯕꯗ ꯏꯃꯥꯗꯣ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯐꯔꯛꯀꯅꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯕ ꯑꯣꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯇꯣꯛꯑꯁꯦ ꯁꯤꯒꯤ ꯋꯥꯁꯤ,
ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯣ ꯅꯪꯉꯣꯟꯗ ꯇꯝꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯗꯗꯥ ꯑꯩ ꯀꯔꯤꯅꯣꯃ ꯏꯁꯤꯡꯗ ꯆꯤꯡꯅꯩ꯫ ꯗꯗꯥꯁꯦ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯤꯅꯤ꯫ ꯂꯥꯏꯇꯤꯟ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯗꯗꯥꯁꯨ ꯀꯌꯥ ꯊꯥꯖꯗꯦ ꯍꯥꯏꯕ ꯃꯗꯨ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯃ ꯗꯗꯥꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯧꯗꯣꯔꯤꯏꯁꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯗꯗꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯐꯝꯁꯤ ꯍꯧꯗꯣꯔꯤꯏꯗꯣ? ꯍꯧꯖꯤꯛ ꯅꯈꯣꯏ ꯏꯃꯨꯡꯗꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯁꯤꯟꯕꯤꯔꯛꯑꯒꯦ ꯍꯪꯉꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯂꯤꯅꯥ, ꯅꯪ ꯑꯩꯅ ꯇꯝꯃꯛꯀꯗꯕ ꯋꯥꯐꯝꯁꯤ ꯅꯪ ꯀꯩꯁꯨ ꯊꯥꯗꯤ ꯊꯥꯖꯔꯣꯏ꯫ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯌꯥ ꯄꯥꯛꯅ ꯊꯥꯖꯧ ꯌꯥꯒꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔꯗꯤ ꯇꯝꯃꯒꯦ꯫ ꯉꯔꯥꯡꯁꯦ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯕꯣꯞꯇ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤꯕ ꯎꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯈꯔ ꯑꯩꯒꯤ ꯏꯪꯈꯣꯜꯅꯨꯡ ꯑꯗꯨꯗ ꯎꯕ ꯐꯪꯈꯤ꯫ ꯑꯄꯤꯛꯄ ꯃꯄꯤ ꯊꯣꯡꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ 5 ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯅꯨꯡ ꯑꯗꯨꯗ ꯑꯉꯛꯄꯅꯤ꯫ ꯃꯈꯣꯏ ꯈꯔꯗꯣ ꯑꯗꯥꯏꯗ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯑꯩꯅ ꯎꯈꯤꯕꯁꯤꯡꯗꯨ ꯑꯗꯥꯏꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯣ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯤꯅꯦ, ꯑꯩ ꯋꯥꯔꯤꯁꯤ ꯁꯝꯖꯜꯂꯛꯑꯒꯦ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯪꯈꯣꯜꯗ ꯏꯃꯥꯅ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈꯤ ꯍꯥꯏ꯫ ꯊꯦꯡꯅꯔꯤꯗꯣ ꯀꯩꯅꯣꯗꯤ ꯆꯞ ꯆꯥꯕꯤꯗꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯏꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯈ꯭ꯔꯤꯕꯗꯣ꯫ ꯑꯩꯅ ꯂꯧꯔꯨꯔꯤꯕ ꯏꯪꯈꯣꯜꯁꯤ ꯃꯦꯂꯤꯅꯥ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯏ, ꯅꯨꯡꯁꯤꯔꯛꯏ ꯍꯥꯏꯔꯤꯁꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯗꯗꯥ ꯑꯩꯁꯨ ꯐꯅ ꯂꯥꯏꯇꯤꯟ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯥꯖꯒꯟꯗꯕ ꯃꯤꯑꯣꯏꯗꯣ ꯑꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯐꯥꯎ ꯃꯍꯩ ꯄꯣꯠꯁꯦꯝ ꯂꯥꯏꯇꯤꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯝꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯩꯈꯤꯗꯕꯗꯨ ꯏꯃꯥꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯕ ꯏꯃꯥꯇꯣꯟꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯁꯟꯕꯤꯗꯨꯅ ꯕꯕꯥꯁꯤ ꯉꯟꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯦ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯈꯤꯕꯗꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯕꯕꯥꯅ ꯑꯩꯈꯣꯏꯁꯦ ꯁꯥ ꯉꯥꯗꯧꯅ ꯎꯔꯛꯈ꯭ꯔꯤꯕꯗꯨ꯫ ꯃꯁꯤ ꯕꯕꯥꯗ ꯃꯤ ꯑꯃꯅ ꯐꯖꯅ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯇꯝꯁꯤꯜꯂꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩ ꯕꯕꯥꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯉꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ꯫ ꯍꯧꯖꯤꯛꯇ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯕꯕꯥꯅ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯃꯤꯒꯤ ꯍꯤꯒꯥꯏ ꯋꯥꯇꯅ ꯅꯠꯇꯦ꯫ ꯕꯕꯥꯒꯤ ꯃꯁꯥꯗ ꯃꯤꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯍꯥꯏꯕꯁꯤ ꯇꯧꯁꯟꯕꯤꯈꯤꯕꯅꯤꯀꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯇꯤꯟ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤ ꯊꯥꯖꯗꯕ ꯅꯠꯇꯦ꯫ ꯑꯗꯣ ꯗꯗꯥ ꯑꯩꯁꯨ ꯄꯨꯡ ꯌꯥꯁꯜꯂꯛꯇ꯭ꯔꯦ, ꯊꯕꯛ ꯃꯇꯝ ꯌꯧꯔꯛꯑꯦ꯫ ꯗꯗꯥꯅ ꯆꯤꯡꯅꯔꯤꯗꯣ ꯗꯗꯥꯒꯤ ꯏꯆꯦ ꯑꯅꯤꯗꯨꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯃꯈꯣꯏꯗꯁꯨ ꯋꯥꯔꯤ ꯇꯧ꯫ ꯌꯨꯝꯒꯤ ꯑꯍꯟ ꯑꯩꯈꯣꯏ ꯕꯕꯥꯍꯣꯏꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯍꯟꯅꯁꯨ ꯈꯪꯕ ꯋꯥ ꯈꯔ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯣ ꯗꯗꯥ ꯑꯩ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯕꯕꯥꯅ ꯏꯪꯈꯣꯜꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯉꯝꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯕꯕꯥꯅ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈꯤꯗꯨꯁꯨ ꯕꯕꯥꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯈꯪꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯍꯦꯛ ꯍꯟꯕꯒ ꯕꯕꯥꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯦꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯇꯦꯛꯄ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯈꯔ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯈꯔ ꯑꯗꯨꯝ ꯂꯩꯁꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯁꯨ ꯑꯅꯝꯕꯅ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃꯗꯒꯤ ꯑꯩꯁꯨ ꯂꯝꯕꯦꯟꯗ ꯌꯣꯜꯂꯝꯕ ꯏꯟꯁꯥꯡꯗꯨ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯕꯥꯁꯨ ꯑꯩꯅ ꯂꯩꯔꯛꯄ ꯏꯟꯁꯥꯡꯗꯨ ꯌꯥꯝꯅ ꯆꯥꯅꯤꯡꯅ ꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯜꯂꯛꯄꯒꯤ ꯄꯣꯊꯥꯔꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯕꯕꯥꯗ ꯏꯪꯅ ꯇꯞꯅ ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯕꯕꯥ, ꯑꯩ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯌꯨꯝꯁꯤꯒꯤ ꯑꯣꯏꯕ ꯃꯔꯝꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯕꯕꯥ, ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯗꯨ ꯃꯗꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨꯗ, ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯍꯧꯈ꯭ꯔꯕ ꯋꯥꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ, ꯉꯔꯥꯡꯗꯣ ꯑꯩ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯩꯀꯩꯅꯣ ꯎꯍꯩꯗꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤꯕ ꯖꯥꯠ ꯖꯥꯠ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯊꯦꯡꯅꯩ꯫ ꯉꯔꯥꯡ ꯏꯆꯦꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯀꯞꯄꯤꯗꯨꯁꯨ ꯃꯗꯨꯁꯨ ꯃꯔꯝ ꯑꯃꯒꯤꯅꯤ꯫ ꯑꯗꯨꯅ ꯕꯕꯥ, ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯁꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒꯤꯅꯤ ꯋꯥꯐꯝꯁꯦ ꯕꯕꯥꯗ ꯍꯧꯗꯣꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯅꯤ, ꯈꯟꯅ ꯂꯩꯔꯨꯔꯕꯅꯤꯅ ꯉꯝꯅꯕ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯅꯃꯥꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯗꯨꯁꯨ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯎꯅꯈ꯭ꯔꯤꯗꯣ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯁꯨ ꯀꯌా ꯈꯪꯗꯦ꯫ ꯅꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯅꯪꯒ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ
ꯅꯃꯥꯒ ꯑꯩꯒ ꯑꯔꯣꯏꯕ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯒꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯆꯤꯟꯗ ꯆꯣꯏꯔꯪ ꯄꯥꯠꯇ꯭ꯔꯪ ꯉꯥꯡꯉꯤꯕꯖꯥꯔꯥ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯤꯖꯥꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯅ ꯃꯃꯥꯁꯦ ꯑꯥꯗ ꯄꯨꯗ꯭ꯔꯤꯉꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯟꯅ ꯌꯦꯡꯍꯟꯁꯤꯔꯥ ꯍꯥꯏꯗꯅ ꯏꯄꯥꯁꯨ ꯈꯟꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯌꯥꯁꯜꯂꯛꯇꯕꯗꯒꯤ ꯅꯪꯅꯁꯨ ꯅꯃꯥꯁꯤ ꯊꯨꯅ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯗ ꯄꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯏꯄꯥꯁꯨ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯂꯧꯁꯜꯂꯨꯔꯕ ꯂꯩꯔꯨꯔꯕ ꯏꯪꯈꯣꯜꯁꯤ ꯌꯨꯝ ꯑꯁꯤꯁꯨ ꯀꯌꯥꯗ ꯐꯖꯅ ꯃꯊꯣꯟ ꯏꯁꯥꯅ ꯁꯥꯈ꯭ꯔꯕ, ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯂꯝꯗꯟꯗꯨꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯏꯄꯥꯗ ꯍꯥꯏꯔꯛꯎ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ, ꯑꯩꯁꯨ ꯈꯪꯉꯤ ꯕꯕꯥꯅ ꯃꯐꯝ ꯍꯣꯡꯗꯅ ꯆꯠꯄꯁꯤ ꯃꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛꯇꯁꯨ ꯂꯩꯈꯤꯕ ꯅꯠꯇꯦ꯫ ꯕꯕꯥ ꯏꯃꯥ ꯅꯨꯡꯉꯥꯏꯖꯒꯗ꯭ꯔꯥ ꯈꯟꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯏꯈꯣꯜ ꯑꯗꯨ ꯃꯗꯨ ꯅꯨꯡꯁꯤꯔꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨ ꯏꯆꯦ ꯑꯅꯤꯁꯤ ꯃꯈꯣꯏꯒꯁꯨ ꯑꯃꯨꯛꯇ ꯋꯥꯔꯤꯁꯤ ꯃꯨꯟꯅ ꯇꯥꯟꯅꯈꯤꯁꯤ꯫ ꯍꯌꯦꯡ ꯑꯩ ꯏꯆꯦ ꯇꯣꯟꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦꯗꯣ ꯍꯌꯦꯡꯗꯣ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯁꯤ ꯐꯅꯤꯗꯣ ꯇꯧꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯏꯄꯥꯗꯤ ꯅꯈꯣꯏꯅ ꯁꯤ ꯇꯧꯁꯤꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯕꯕꯥꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯪꯒꯣꯟꯁꯤꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯈꯔꯅ ꯀꯞꯄ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯛꯁꯜꯂꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯍꯨꯏꯁꯤꯡꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯨꯛꯀꯁꯨ ꯄꯨꯈꯞꯇ ꯀꯝꯅꯔꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯏꯆꯦꯒꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨꯁꯨ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯃꯝꯕꯗꯒꯤ ꯑꯃꯨꯛ ꯄꯨꯈꯞꯇ ꯀꯞꯄꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯛꯁꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯑꯋꯥꯠꯄ ꯂꯩꯔꯕꯖꯥꯠꯅꯣ? ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯒꯦ꯫ ꯅꯪꯁꯨ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯑꯣꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯦꯡꯅꯈꯤꯕꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯧꯔꯛꯄꯗꯨꯗ ꯋꯥꯈꯜꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯐꯣꯟ ꯂꯧꯊꯣꯛꯑꯒ ꯃꯄꯥꯟꯗ ꯀꯞꯄꯤꯗꯣ ꯑꯩꯒꯤ ꯐꯣꯟꯗ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯝꯃꯤ꯫ ꯏꯆꯦꯒꯤ ꯀꯥꯗꯁꯨ ꯕꯕꯥꯅ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯏꯆꯦꯅꯁꯨ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯀꯩꯅꯣ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯕꯣ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯣ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣꯝꯗꯤ ꯁꯨꯝ ꯈꯟꯖꯜꯂꯛꯑꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯃꯄꯥꯟꯗ ꯀꯞꯄꯤꯕꯁꯤꯡ ꯑꯁꯤꯅ? ꯑꯩꯗꯤ ꯀꯤꯕ ꯑꯃꯗꯨꯝ ꯄꯣꯛꯁꯜꯂꯛꯑꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯏꯕꯦꯝꯃ, ꯅꯧꯄꯥꯅꯁꯨ ꯍꯌꯦꯡꯁꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯋꯥ ꯑꯃ ꯇꯥꯟꯅꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯑꯉꯥꯡꯁꯤ ꯏꯄꯥ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯑꯣꯛꯊꯣꯛꯈꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯕꯕꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯦꯛ ꯊꯥꯕꯒ ꯑꯉꯥꯡ ꯀꯞꯄꯝꯕꯗꯨ ꯐꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯏꯆꯦ ꯇꯣꯟꯁꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯥꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦ ꯑꯅꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯕꯨ ꯇꯥꯟꯅꯗꯣꯔꯤ? ꯕꯕꯥꯒ ꯏꯕꯨꯡꯉꯣꯒꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗꯨ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯔꯛꯑꯒꯦ, ꯑꯗꯨꯒ ꯃꯐꯝꯁꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒ ꯑꯩꯒꯅꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯃꯥꯏꯕ ꯑꯣꯏꯒꯦꯔꯥ ꯃꯥꯏꯕꯤ ꯑꯣꯏꯒꯦꯔꯥ ꯑꯊꯨꯕꯗ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯎ, ꯑꯗꯨꯒ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯑꯩꯅ ꯔꯦꯀꯣꯔꯗ ꯇꯧꯁꯟꯈꯤꯕꯗꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯕꯤꯖꯣꯏ, ꯑꯗꯨꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯅꯪꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯕꯣꯝꯂꯥ ꯑꯍꯧꯕ ꯈꯔ ꯂꯩꯔꯒ ꯅꯪ ꯌꯨꯝꯗ ꯄꯨꯔꯒ ꯍꯟꯈ꯭ꯔꯣ꯫ ꯍꯦꯛ ꯀꯞꯄꯛꯄꯒ ꯅꯪꯒꯤ ꯀꯥ ꯌꯨꯝ ꯃꯊꯛꯇꯒꯤ ꯃꯩꯔꯤ ꯆꯨꯔꯒ ꯃꯈꯥꯗ ꯂꯪꯊꯈꯣ꯫ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯕꯅꯤ꯫ ꯃꯈꯣꯟ ꯑꯍꯧꯕ ꯄꯣꯠ ꯍꯥꯏꯕꯁꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯀꯤꯅꯔꯤꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯊꯕꯛ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗꯒꯤ ꯕꯣꯝꯂꯥ ꯑꯍꯧꯕ ꯈꯔ ꯂꯩꯔꯛꯑꯒ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯨ ꯑꯩꯉꯣꯟꯗ ꯃꯥꯁꯨ ꯂꯩꯕ ꯀꯤꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ, ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯗꯣ ꯑꯩ ꯇꯥꯟꯅꯔꯛꯑꯒꯦ꯫ ꯈꯔ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒꯦ, ꯑꯁꯣꯝꯗꯁꯨ ꯅꯈꯣꯏ ꯅꯕꯥꯏꯅ ꯑꯉꯥꯡ ꯃꯆꯥꯁꯤ ꯎꯅꯤꯡꯉꯤ ꯍꯜꯂꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯩꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯃꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯆꯠꯍꯟꯅꯤꯡꯗ ꯍꯣꯏ ꯏꯆꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯈꯨꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟꯗꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇꯕꯨ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯇ ꯉꯥꯏꯔꯤꯕꯅ ꯀꯞꯄꯗꯧꯅ ꯃꯦꯡꯃꯥꯡ ꯑꯃꯨꯛꯇꯕꯨ ꯑꯩꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯩꯁꯨ ꯑꯩꯅ ꯂꯩꯔꯛꯈꯤꯕ ꯕꯣꯝꯂꯥꯗꯣ ꯃꯗꯨ ꯊꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯑꯃꯨꯛ ꯊꯥꯔꯨꯔꯒ ꯏꯆꯦꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯄꯥꯈꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ ꯕꯣꯝꯂꯥꯗꯣ ꯑꯗꯨꯝ ꯊꯥꯔꯝꯗꯦ꯫
Nonge nganbagi ichenasu angang do puraga ibaina lau laktana chatkhi. Babasu ichena chatkhibaduda nungaitana lehauwi. Numituda aise thabak mafamdagi baba matomda lehaubaduda aise khara nganna halaami. Aduga babaga kaino wari watai khara sanaraga leirami. Saksu aina numitudi thongami. Numit tarapa pung 8 tarapa matam masaida. Isena leiramba kaduda aina sakhamda sak thongningai. Angang masasi isegi kadagi oina handakti kapai. Madudai su kaino sidi yum manung do oina kapi sibo. Babadi karaida leibasano haidana. Aina babasi kaudana kwiti thirakpada. Babasi yum yaida gyan mangduna taraga leirami. Madudai su pakhatana ise anida phone taurami. Ise babasi karinuma taukre. Aibu huzik babasi hospital da pu haibro. Natraga kanagano aina huzik tana tuisi hangami. Maduda khoi ise na ingonda sumna hairei. Imu anang pakhatkano babado khoi gisido oina purao. Khoi asaida maiba ahiba malai. Mangonda yenganse nang doktor ki manakta puba hairido kaya ikan kanaroi. Ado kamaina taukribano hangai. Maduda ina ise ay kona warido tammage. Ay babasi garida mukta hamnaba tauge hairaga. Aise phol ado kapthalami. Mi watpa haidana babasi ay itomda. Yamna wana ay gari asawba manungdo da hapami. Aduga ise hangi manakta thauraknaba. Garido thaurakpada khoi yum manung sidagi. Apik-apikpa angang masa khara mari thoraga. Akoigi inkhonda makoise mari sangki. Ay sumaduga do kaya wakanda kanjaluba taudana. Babasi isegi manakta purami. Aduga makoy adayda leba maiba maki manakta puraga. Yang hanbada maiba duna sumna hairei. Sidi kamaina taukrino si ay yenge haidana. Babasi maiba duna yengaga lai khuram thokpadagi. Babasi gyan tamna lai. Babana gya laba matung maiba duna babada. Waza kamaina taukribanu hangami. Maduda babana sumna kumai. Aise ngayang mapana phamaga manungda sangappada. Yumyai sida palhaidaba angang masasing ado. Makoise pareng oina sap leppaga leirambado. Madu aina thengnarure. Adudage so gyan ado mangkhre hairei. Maibaduna so muk o ay bhaptare. Ado waza hayeng ay yum maduda amukta laksage. Aduga kaidosige do ada oina. Ay laga isa singga oina punna tanarasi. Masigiri kariso thudokpa tauraroi pakhatpirurano. Sumaina na koina igi nakta pura hauri se pharabane. Masi khangdadana mi kharade doktor hospital da hana hekta pubasu yawi. Maduda khudong thibasi hekta thokali hairei. Adumaina maibaduna hairappadudaidi imabu khangning hekning singai. Aduga wakhanda imaso khoina layeng onakhrekwa maiba maibi amatagi manakta pubiramagadi imaso karisu tawjaramoidabani ko khallami. Adumaina maibado hayeng nongkhek nganbaga amukta lakpiu hairamaga. Numitudi isi ani lauriba ibai ani duga babagaiga khoi pulap yumda kuminarei. Aduga isi ani lauriba ibai singaduna so numitudi aigida hinglek pirage haidana akhoi puna numitu yum masida hingle amme. Numitugi ahing adusu samane yadum angang masa pikpasi ahing nongyay sida dum kapai. Adubo iso numitudi sauningdana aina layrakiba bomlasing adu yung mathagta karaga mayna susudana kapiba matkay adum da lak-lak na lang tharami. Adumayna hek taurubadagi ngehaki matung sap-sap lem narami. Matanggi numit nong hengaan baga maiba dusu laami isi anido na puraga. Aduga maiba duda inkhonsi yengan bada maiba duna sumna hairi. Nakoigi makhathangbada leiriba inkhol asida thaina kaino yamna thokiba mali asagi midasu hangu yadro mafam ase thaina kari tawki haidana laitin phajana khoiram thogagasu nakoi leiba nungairoibu mafam sidi haidei phanamadu oiragasu maibaduna inkhol asida laitin khoiram thoami aduga ina kona lekaigi mida hangubada aigi inkhol asida thaina saisi angang tha sudana lekhidaba phumpham mafam jaga oirami haidei. Aisu madudi isada yamna hainadaba mapuami. Adumaina matam khara leiraba matung mafamdo aina mi amada hongna thaduamaga atopa mafam amada aise amuk yumngkon sarga leirami. Babaso pungkui kuina leiramdre adum leikhidre. Puthida harakiba adumak adum thoi. Babagi leikhidaba matung aige thamoi kainmandana nupi pok thiraroi khallabani. Adubu isi anina ai nupi thidaba yaroi haidana aise yamna wana luhongami. Machine thaudo hum tanba hairisi. Mayam warisi matang asaida loizare. Mathangi warida mayam punamuk thengnarasi. Ngasigidi mayam dagi kainanaba bidai lauzari.